Paushede Yump Ibamer Iba Paukara update Togere. Anganwadi worker helper Amadi Asa Punna Lishing Taragamanga Samri Umfuga Mangata CMSD card Fanganduna Ana Laying Bada Lupalak Aniki Kudong Saba Fangalagani Minister Bargi Prime Minister Narendra Modi da Masamo Faba Kunai Amasim Nanaba Pandam Tamduna Tabak Vaikalagle Masigi Manunda Andak Sahi Adi Makairom COVID-19 Licet Manifoda Santor Pumatam da Phil the Kumduna Miamga Songna Samnabata Kiraba COVID positive wherever Muikia Ana Laying Bada Asoba Todang Lokiba Langagasiki Social Welfare Department Kimakata Lariba Anganwadi worker helper Asasing Abadi nursing Haloriba Todangatu Yam the Sawe Makwin the Lokipa Todang Adugit Magda Manifold Langangam Kailatana Tagatva Fondogli and the Minister and Birena Fondokre. Wafamasingasi Infal City Convention the Pang Tokiba IT enabled by a convergence of health, nutrition and education launched over the Torum the Sibkeski World Period the Minister na Fondokibani. Minister na Nasiki Torum Adugamari Lenin Anganwadi worker helper Amadi Assassin of Fakalapa Tabak Singda Legang Namating Panganaba E Asa Hyper Apps Amasu Minister na launched okay. Loina Social Welfare Department Gimakada Ladiba Anganwadi worker Lising Taragamatway Samanga helper Lising Mafun Sampanyakam Nifan Amadi Asa Lising Mari Sumnataret Funna Lising Taragamanga Samri Umpugamanga Asida Analingi Kudong Saba Fanganabagi Bagda Lupa Crore Aniki Minister Axel Kitembang CMSD card Iduna Kudong Saba Pangalagani Analak Toke Loina Anganwadi workers in the Fangliba Tatagi Honorarium Gimatak Lupa Lisingama Asa workers in Gisu Lupa Lisingama Angalagani Loina Anganwadi Alfor Singwanasu Honorarium Gisenpam Anadage Lupa Samanga Yangalagani Ana Minister na Laktoke CM na Makatana Fondo Kibada Nasipobuda Anganwadi worker Lisingani Sadruk the smartphone Yantokre Nasis smartphone Lising Mafan Sampanifugamafan Yantokane Asu Pobuda Anganwadi workers in the smartphone Labada Kaitoki was Sampamasi Lupa Crore Mafanga Lak Taraga Maride Anganwadi worker helper Amadi Assassin a COVID-19 pandemic Manunda Yum the Sangtuna Katok Fanamang Taduna Ana Layangi Lamda Laukiba Todang Adu Adukibatik Sintani Makoy Laukiba Todang Adukibakta Langa Masung Miam South of Toge Aduna Axen Gamari Lena Tabak Ribasingbo Yokat Sauganaba Masamo Faba Kunai Amu Henba Haiba Prime Minister Narendra Modi Wakalol Amadi Tabak Singadu My Fagna Pangtong Naraba Manipu Lengan Honagani Miam Nasu Mating Pangpio Atopa Pau Amadana Miam Tinba Mafam Sing the face marks Sinatrabadi Aingo Sarak Pigadore Housing Malim the Tingliba COVID-19 license as the King Aktok Nanabakita Manifolekan the Lokalapa section Torangi Sarakamoina Miam the Miam Tinba Mafam Sing the Sweden Nabaki face marks Naba Manipur Legaki Sib Secretary or Veteran State Executive Committee Chairman Wariba Dr. Razes Kumar Nasitopo order Amadakangalagle Manipur ki Sib Secretary na Tokibo order Aduna Makata Nakangalagli State Executive Commissioner District Magistrate Senki Mafam the Miam the Tarung Kia Pang Tonabaki Matang the permission people Matam the so Tarumadu was silly in order as it Nanasan and Apollo from Tokwa Tautang Adula Wadabane Aduka Tarum silly langliba musing the suit Tarumadu the Saruyagadaba Musing the Sungso showed the face marks on the Nabamangzum Nakan Gadabane Loina Tarum silly bissing the suit Tarum Pangto from the face marks suit Pagan Gadabani Ire Sib Secretary order as in Makata Nakangal Liberty State Asikilariba DG Amasung SP Sing Sub Divisional Officer Sub Divisional Police Officers not sing Sing Nasu Makoy Makoke Jurisdiction Gi Manung the Labor Mafam Sing the Pangto Liber Torum Singado Hakin Ranks never Kangalagli Karikuma Torum Silliba Sing na Haribat Janapataba Situgai Aurabadi I give Matumina penalty Pihan Gadabani and so order as in a Kangalagli Nagalamarum the Mamang the Limber Lagak Sing the Tamlam Liber Maniforgi Fibum as a Yam the Jamamnay Maniforgi Sel Tungi Pibum Pagadanaba Akang Icing the Langak the Pirak Papotaxing Tabuk and the Pangto Nanapakonagani Minister Manipurda among the Lamb Balangaks Tamlam Liba, Fibamasi Yamna, Zamamnaba Pibam Amadane, Maramaduna Iquina Hawkeeper, Amaso House where Fibamasi Yamna Kumna, Nainava Matautai, Aina, Manipurgis Minister and Berena Fangdokre. Our Pharmacy Center for Study of Social Exclusion and Inclusive Policy, Department of Economics, Manipur, University Kusamdraga Economics and Resource Development, Organization Kanglipang Sintana Manipur, University Centenary Holder Pangtokiba, Present status of Manipur, economy opportunity and challenges Hibasida Pangtokiba Naminige. Oiva Kanana Bagi Torum the Minister and Berana Fangtokibani. CM Namakatana High House Manipuri Oriba, Seltungi Pibam Amasung Sako Torangi Tabak Singase, Yamna Kupna Kanana Bagi Matautai.
Lenga ka sinam yam gidamak pakhaliba tongan ba scheme sing asige kanaba fangkadori bambiyo singda hakting na fanganduna kanaba piribra natrakana pidabra aibadu yamna kupna kanaba chumme Barki Prime Minister Narendra Modi na pakhaliba Ayushman Bharat amasung Chief Minister Haksil gi tengpang na piriba kanaba adusu mamatana kanna ninge Lenga ka sinda pakhaliba startup scheme asige kanaba miyamda mafung phana fangalibra aibadasu naina ninge India pumbagi oin Manipurda Manipurna MSEM gi kanaba fangan bada makok taribane Manipur asi hiram kudimak jamna hitoi singthoipa amasung thabak oina pangthokpa ngambalam amane masimana telaba sahi mari makharum tangariba BJP na lusingba lainga ga sem yam gidama paikhalakhiba chawka thorangi thabak singa dugi khudam piribane Chief Minister makhatana hai hojek Manipur ga jumlo nariba Myanmar da wariba rajniti gi phibam amasung China amasung India gi marakda lainariba mari asi yamna kumna khanaba pathok tai laloliti ki mari da yanglurbasu China dagi India da pusilakpa posing hena yamle masai khoina munda khantharaga lamdam asidagi pothok mapanda madawgramna hena thadokpa ngamgani haibasiju khanaba sumgani lairiba legak asida miyamgi yaifana bathabak thorom sing lokhatpagi matangda lamdam asida lairiba intellectual sing amadi scholars sing na piba yaba suggestion sing pibirago pirakliba suggestion sing adu legak asina thabak oina pangthokpa ngamnanaba honajagi anasu phangdoke pangthokiba khana nainabagi thorom aduda MU gi Vice Professor and Lokendra Langtabal Kendra ki ML Karam Siam na singba marui pambiu kyana saruk yake Maragasi Nupi Land Observation Committee gi Ima Singh the BJP Mahila Morsana Lale Aijakre Joint Students Coordination Committee amasung Nupi Land Observation Committee na sinduna tha asigi taragani thoida fangthokiba marhugani thoi suba Nupi Land thoram namita BJP Mahila Morsana lamdam asigi mafam kada pangthokpa thoramda Puwari mafam kaliba Ima Singh gi saktam the BJP ki symbol amadi bakhoi gi leader sing gi photo hapsin ba Puwari manganana bahona kiba adugi matangda ngasi BJP Mahila Morsa gi President L Lotika Leimana Lale hana sengdokre ngasi nongtil waimbum lekha teliba PPCM gi office the observation committee gi Ima Singh amadi media sing jauna pangthokiba thorom amada Lotika na sengdokibada pangthokiba thorom adu Ima Singh adugi matik makun singthaba oina organization the yauruba amadi organization gi taita puruba amu oina thorom adu pangthoklobane Maduri Ima Singh mafam da nungaitaba amati thamoi sokningai oiba yaukre madugi damakta singna soikre Ima Singh gi nungaitaba sing adu ngakpiyo BJP gi oina wakhalol ahom party da leijai anbo wakhalon da leibaki hana khanba ani subada party gi khanba ahom subada isagi khangadabani aibane adubo anba wakhalol leibaki khangadabani aiba adu thamoi da latuna thamjaraga thorom adu pangthokpani thorom adu da center amadi state ki lusing basing gi photo option ki basing adu soikre thawina photo adu hapki hena hapki banate Sohibadu ki damak tasu ngapio aina fangdoke Nagaland ki Mon district manakta NSN Kanglup anit nongmai kap nakre NSN Kanglup masel oigani thajaba kulai paiba Kanglup anit nongmai kap nakre aire thagdoka singa si ayupung homakharam taba adwaida asama madi Nagaland ani ki ngongkhai oriba Nagaland ki Mon district ka tainaba mafam amada thokibani aire Pawasina hai Assam ga lonaba Mon district ki oting da handak misam taraga mari Assam Rifles na nongmai da kaptuna arke bagi thagdok thokraba madungda NSN ke YA ki Kender Singh na sangjapam lawduna leiraki ari mafam aduda NSN ke YA ki Kender Singh leire tabada ke NSN IM ki masing yaplaba lanmi sing mafam aduda sangchilaktun hana sangjapam lawduna leiremliba NSCM ke YA ki lanmi sing adu satkina ba hona bada nakalani nongmai kapnabagi thawdok adu thokibo epi aina paw asina ari haujuk pawbagi oina kuthoknaba aduda maike ni bakta asokapan yawbagi paw phangdre NSN Kanglupani ki marakta nomai kamna khre aiba paw hek phangbaga manak nak padalaiba kunja sing changsin dano khuthoknaba adu lemnaba su thorang lokot khre aire makatarakpa atopa paw amadaso Philippines da nonglei nungsit da siba chani subna nipan sokre yankhai ni toi thiba khangdre Philippines da mamang seul da sitkiba nonglei nungsit raida sikiba mi ki masing yamdrabada chani subna nipan sore amasung biu yankhai ni toi aujik thiba khangdri aina police ki spokesman amuna ningthauka ba namita phangdokre adumoinamak Philippines National Police Case Spokesperson Colonel Rodrick Alvana nonglai nungsit rai na maram oiraga sikiba mioi kunmapan khaki akupa phangdoke rai asi sahi asda lebak asda khanongpok Asia ki lebak asda sikiba taramanga suba amasung khwadigi mangtakanba nonglai nungsit oire heroin ge Konnana African Nupi fare Rajasthan ki Joypur International Airport ta African Nupi Lupa Crore taramanga ge heroin ga Konnana fare aina customs official amananga si phangdokre official lagi matungina Nupi adu ngara Air Arabia ki flight amada United Arab Emirates ki Sharjah dagi thunglabane airport da thunglarba matung check tawbada mangonda gi Lupa Crore taramanga rom ki oigadaba heroin kesi 2.150 fangki ana phangdokladuna official luna hai ki yamlaba heroin du mahaki bag ta lolaga burapane
नुपी अदुगी मथक्ता केस अमा लौखटपगा लोइनना हौजिक वांगपोंग सथरी अने सुमांगना फोंदोकले अरुइबदा कंटेंट सिंग असिगी मरुइबा पाउ खरा सिबा पाउ दमजरिबा मणिपुर लोकल न्यूज यूट्यूब चैनल अमदी फेसबुक पेज असिदगी यंगबिरिबा पुनम पथागसरी चैनल असिना तुमदा कानारबदी सब्सक्राइब तौबिद्रिबसना सब्सक्राइब तौबिरम लोइनना लाइक एंड शेयर तौबसु काबिगन पुनमपो अमका हन्ना थागसरी